ngase मैम के दमकता पुजरे इबा वारिसा असेंगबो वारी अमन अखोई की सब्सक्राइबर्स सिंग की मरक्ता की थाबेरकपनि असिगुम लबा असेंग बथोकिबा वारी सिंग मतुंग तारकपदसु ताबा फंगबिनबगी दमकता चैनल असिबु सब्सक्राइब तौसनबिरमु अमदी बेल आइकन दसु नंबिरमु अदोमना सपोर्ट तौबिरकपदुना अखोइदसु वारी थागनिंगबा फाहोलि अदुदि मैम वारी सि कमायना तौबगे हाबदो पुन्ना खंगमिनसे अइगी मिंगसे हाइजररोगे 2012 अइना 10 थाबा लोयरगा 11 कारकपा मतमदुदन ऐसा अमुक्ता नुपा कोइरक्तबगी यामना कोइनिंगबा नुसीबसिबु कमायना तौबा जानो गायनागा याम खंगनिंगबा लांगनिंगबा मतमदुदनिको ऐसा नुपा अनि वारी साने मतमदुदि ऐ युम पानगे हाबगी वखलदि लेते मीना नुपा कोइबा उबदुदा ऐसु कोइनिंगबगी वानी अमना अंगांगनी अमना सीनियरनी ऐना नुपा अनि वारी सारे हाबसा सीनियर दुना खंगलकपदगिदि ऐसे चेली मसिदगी ऐगी पुंसिगी अवाबदा हाबदो ओहरे अवाबा हौबा हाबदा नुपादो नुपी लेबा नुपा ओइरमके अना मतमदुदा अंगांग ओइबनिना नुपासिगी मरमदा ऐ करिमता थिगलहौद्रे मदुना मरम ओइरगा ngasi phawba ai kokpa ngamlaroidaba mingthol amadi thonbirame chelurabi haidana matamduda ai chahi 13 muktang ngairibani ko nupaduga aiga walo shenare ai 12 amuk thadoe 2014 graduation karakpada masaigi aiga hana pa phaunaram ba junior do amuk hana propose torke matamduda ma se 12 karame aikogi college do adudo 11 12 chu happy aina aigi condition loina khanghale aduna khangnagumse haire adusu yadre man hai mado accident ni khando kasu khalun aina nangi da makta lep lagadi yarba natra kari gi anthana khalibano haidana asumna takman badagi di khangnare sum khangnarak badagi di mama hoy moisu loina khangnare yamna nungsina ibani sa college aduda masu adum makha tamme taseng badi nungsi basa sumaina taw habasi mana tambiram mani famta khamal su yamna chawe maching su yamna fatte mana phone tarpada pai haudragadi thongal de hektalere asigum matawda aina laikai gi mangda ikaije asumna haina su hekta khana ai matamduda phone su kipe ni paris mana aise kadai da chatli kanaga chatli yan toina sene kupna sene sigum matawsida ina mahoina su angonda yamna ngangi nangna khangnai nu pasa henmali mi mangda ikai ko haujik tagi sumaina tawrisinadi hayangwai kamaina lemina doino nang kubai am fawu chatpa ngamoy tokthok no haidara asumna itatatana hai aisu amu mukhal to oge kai adubu ngamde nuksiba kawbanina mana aisha fb whatsapp pai basa yaroi haidana thing paw faunaraga yare loire haidana aisu kasu haidi asum tawdana maga aiga khangna basa laikai gi ahal angang loina khang hui hogdong phawda khanglamgani haidan khal aina sumasi yamna thajana thamjai aina mabu thajabana mana chatpa khotpa ai kaimta thingti magi phone ai nongmata check tawrude 2017 da masa delhi da changdoini tabak amagi adogi matungdagi mana aisa ignore tawba hore ai kasumta khanjalude masu tabak chinbagi oiramgani asumna dum khandu e nongma imana bina noi saido nupi amaga photo thamli fb da nang khangbra haidan hangi aina macha nupi oiramgani da ana khumme maga aiga nungtigi adum paw phawna banina adumna toromni di thajaru dabagi ne 2018 gi september thadani inaw nupi na muhaid e che mado nupi amaga relationship thamame fb da thagal e nang maga toknara bo haidana hangakhi aina tokna de da ai thajade ma oira moidana hai aduda mana di che nang thajada bataragadi fb da changam te yengo sini aisu hoi asumna hairaga aina ina ma amagi phone dagi yeng bani magi account do changaga haibtare adu chumamne aina khale mina phana nupi koira bani asumna hairaga su aigi mit mangda tasengna uba natabani na ai kanamta gi wa thajaroi ko haidana khal adubu urebe imagine ina mana hangi amda karino nang yengi do bodan aina kaino mi yeng bani da na harga laithu ebo wad aisu ikai bani na ina magi mangdadi aina phone tawraga hangi nupi do kanano haida aduda imana bine kaina haira iko ada asengwa hero natragadi ai saurkani nang aisu karini na khalino na hairaga ibani siamna khane aduga last haidorakpani maga khangna bani haidan aina hai nangna adumaina tawgodo oi taragadi karigi asuk sangma matam sa nungsibiba saraga matam mangalino aduda mana hai e ai nang nungsidabadi nati adubu nanga igagi marisa tungda yamna karakadawba leire adugini hai e aina mu hai aina khangna dikanda nangonda pumna hangkhidabra matamduda nang kari hai ki angoda asumna hangmane mana kari kumla ke hababu matamdudadi aisu angangni na kasu khaludabagini adubu hojikti yaraktre asumna irai laina khumduri ai ta sengna ikairi aina khongpham ama soirubuduna aigi iral oi hawre
ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩ ꯌꯦꯠꯂꯔꯣꯏ ꯅꯪꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯨꯀꯣꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯁꯨ ꯃꯥꯅ ꯌꯥꯗꯦ ꯑꯩ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯇꯧꯁꯨ ꯑꯗꯨꯝ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯑꯩ ꯄꯥꯏꯗ꯭ꯔꯤ ꯃꯇꯝꯗꯣ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯑꯋꯥꯕ ꯀꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯂꯤꯊꯣꯛꯏ 2019ꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯋꯥꯔꯤ ꯇꯥꯕꯗꯒꯤ ꯃꯥꯅ ꯈꯪꯅꯔꯁꯦꯅ ꯍꯥꯏꯔꯦꯕ ꯑꯩ ꯌꯥꯗꯦꯕ ꯇꯁꯦꯡꯅ ꯃꯣꯏꯅ ꯋꯥꯕꯗꯣ ꯑꯩ ꯄꯥꯝꯗꯦꯕ ꯑꯗꯨꯅ ꯑꯩꯁꯤ ꯌꯥꯗꯕꯅꯦꯕ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯃꯥꯅꯁꯨ ꯑꯗꯨꯅ ꯑꯗꯨꯝ ꯈꯪꯅꯕ ꯇꯥꯈꯤ ꯃꯥꯒ ꯈꯪꯅꯕꯗꯒꯤꯗꯤ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯛꯄꯗꯣ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯋꯥꯕ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯟꯖꯒꯦ ꯍꯥꯏꯕꯗꯣ ꯐꯪꯗꯦ ꯃꯥꯁꯦ ꯀꯣꯃꯦꯗꯤꯁꯨ ꯌꯥꯝꯅ ꯇꯧꯒꯜꯂꯦ ꯅꯣꯡꯃꯇ ꯈꯠꯅꯒꯦ ꯍꯥꯏꯕꯁꯦ ꯐꯪꯗꯦ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯑꯗꯨꯝ ꯇꯧꯋꯦ ꯑꯁꯨꯝꯅ ꯈꯪꯅꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯗꯤ ꯄꯨꯛꯇ ꯋꯥ ꯂꯣꯠꯂꯒ ꯊꯝꯕꯁꯦ ꯍꯩꯅꯗꯦꯕ ꯑꯗꯨꯅ ꯍꯦꯛꯇ ꯈꯪꯗꯣꯛꯈꯤ ꯃꯔꯛ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯗ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯃꯥꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯂꯨꯍꯣꯡꯒꯗꯧꯔꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩ ꯂꯥꯛꯑꯒ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯕꯤꯌꯣ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯅ ꯊꯤꯅ ꯉꯥꯡꯕꯅꯦꯕ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯃꯥꯜꯂꯦ ꯑꯩꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯅꯕ ꯂꯩꯔꯦ ꯅꯪ ꯐꯣꯟꯗꯣ ꯇꯣꯏꯅ ꯇꯧꯔꯛꯄꯁꯦ ꯇꯧꯔꯛꯀꯅꯨ ꯌꯥꯝꯅ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯅꯣꯏ ꯕꯕꯥꯗ ꯍꯥꯏꯒꯅꯤ ꯑꯁꯨꯝꯅ ꯀꯌꯥꯔꯛ ꯍꯥꯏ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯪꯗꯦ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯕ꯭ꯂꯣꯛ ꯄꯤꯕ ꯇꯥꯔꯒꯁꯨ ꯐꯣꯟ ꯑꯃꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯣꯟꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯗ ꯑꯩꯅ ꯂꯣꯏꯅ ꯇꯝꯕꯅꯤ ꯃꯥꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧꯗꯨꯗ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯈꯤ 2021 ꯌꯥꯎꯁꯪꯗ ꯃꯥꯅ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯉꯥꯏꯈꯣ ꯏꯕꯥꯅꯤ ꯁꯦꯜ ꯈꯔ ꯇꯥꯟꯈꯤꯁꯤ ꯅꯪꯁꯨ ꯑꯩꯁꯨ ꯏꯅꯥꯛ ꯈꯨꯟꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯆꯦꯜꯂꯒꯗꯤ ꯏꯃꯥ ꯍꯣꯏ ꯌꯥꯝꯅ ꯋꯥꯍꯧꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯐꯔꯦ ꯃꯩꯇꯩ ꯆꯩꯔꯥꯎꯕꯗ ꯑꯣꯏꯅ ꯆꯦꯜꯂꯁꯦꯅ ꯌꯥꯅꯔꯦ ꯌꯨꯝꯗꯁꯨ ꯍꯥꯏꯔꯦ ꯏꯃꯥ ꯑꯩ ꯍꯟꯗꯛꯇꯤ ꯂꯩꯕ ꯂꯩꯇꯕ ꯆꯦꯜꯂꯗꯧꯅꯤꯀꯣ ꯅꯣꯏ ꯑꯉꯝꯕ ꯈꯤꯇꯪ ꯇꯧꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯩꯁꯨ ꯏꯃꯥ ꯍꯣꯏꯁꯨ ꯌꯥꯔꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯗꯅ ꯆꯩꯔꯥꯎꯕ ꯌꯧꯗ꯭ꯔꯤꯀꯥꯟꯁꯤꯗ ꯑꯩꯁꯦ ꯑꯃꯨꯛ ꯅꯥꯔꯛꯑꯦ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯋꯥꯔꯨꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯨꯗꯣꯔꯛꯑꯦ ꯍꯣꯁꯄꯤꯇꯥꯂꯥꯏꯁꯀ ꯇꯧꯋꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯗꯥꯏꯔꯤꯌꯥꯁꯨ ꯇꯧꯁꯜꯂꯛꯑꯦ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯆꯦꯜꯂꯁꯦ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯉꯥꯏꯈꯣ ꯑꯩ ꯏꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯩꯔꯥꯎꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯕꯤꯔꯣꯗꯅ ꯍꯥꯏꯔꯦ ꯃꯥꯗꯨ ꯌꯥꯗ꯭ꯔꯦ ꯏꯕꯥꯅꯤ ꯅꯨꯃꯤꯠꯇꯨꯅ ꯑꯍꯥꯟꯕ ꯈꯠꯅꯕꯅꯦꯀꯣ ꯐꯣꯟꯗ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯔꯒ ꯑꯩ ꯑꯇꯣꯞꯄ ꯌꯦꯡꯈ꯭ꯔꯣꯔꯥꯅ ꯍꯥꯏꯔꯛꯑꯦ ꯑꯩꯁꯨ ꯁꯥꯎꯕꯗꯒꯤ ꯌꯦꯡꯉꯣ ꯑꯩꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯥꯜꯂꯦꯅ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯊꯝꯃꯦ ꯅꯣꯡꯉꯥꯜꯂꯦ ꯑꯩꯁꯨ ꯇꯧꯗ꯭ꯔꯦ ꯃꯥꯁꯨ ꯇꯧꯔꯛꯇꯦ ꯐꯣꯟꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯝꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥꯕꯣꯛ ꯑꯃꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕꯅ ꯍꯪꯉꯛꯑꯦ ꯑꯩꯅ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯕꯗ ꯃꯥꯔꯥ ꯃꯅꯥꯎꯄꯥꯗꯨꯔ ꯈꯪꯗꯦ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯍꯥꯏꯅꯍꯧꯋꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯑꯁꯦꯡꯕꯗꯤ ꯈꯪꯉꯛꯇ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯁꯨ ꯁꯣꯛ ꯆꯠꯈ꯭ꯔꯦ ꯑꯩꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯍꯦꯛ ꯍꯦꯛ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯋꯥꯅ ꯆꯠꯂꯒ ꯍꯪꯉꯦꯕ ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯈꯪꯅꯤꯡꯈꯤꯕꯒꯤ ꯑꯗꯨꯗ ꯆꯨꯝꯃꯒ ꯂꯩꯔꯝꯃꯦ ꯃꯥ ꯑꯣꯏꯔꯦ ꯂꯩꯔꯝꯃꯦ ꯌꯨꯝ ꯍꯜꯂꯛꯄꯗ ꯄꯤꯁꯦ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯤ ꯐꯣꯟ ꯇꯧꯁꯜꯂꯦ ꯑꯩꯅ ꯑꯍꯥꯟꯕ ꯇꯧꯕꯗꯗꯤ ꯄꯥꯏꯔꯛꯇꯦ ꯑꯅꯤꯔꯛ ꯁꯨꯕ ꯀꯥꯟꯗ ꯄꯥꯏꯔꯛꯑꯦ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯆꯨꯝꯕ꯭ꯔꯥꯅ ꯍꯪ ꯆꯨꯝꯃꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯤꯅꯤ ꯑꯩ ꯇꯁꯦꯡꯅ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯎꯕꯤꯗꯧꯅ ꯃꯪꯉꯒ ꯑꯗꯨꯝ ꯂꯩꯔꯤ ꯅꯨꯡꯇꯤꯒꯤ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯃꯇꯝꯗꯣ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯀꯞꯇ ꯀꯞꯄꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯑꯩꯁꯦ ꯆꯥꯛ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯆꯩꯔꯥꯎꯕꯗ ꯆꯦꯟꯁꯦꯅ ꯍꯥꯏꯔꯝꯕꯗꯣ ꯃꯃꯥꯗꯤ ꯄꯥꯎꯗꯣ ꯈꯪꯗꯕꯅꯤ나 ꯆꯥꯁꯜꯂꯣ ꯆꯥꯛꯇꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯁꯥꯗꯣ ꯌꯥꯔꯣꯏꯅ ꯍꯥꯏꯔꯒ ꯆꯥꯕ ꯌꯥꯅꯕ ꯍꯣꯠꯅꯕꯤ ꯑꯩꯅ ꯑꯩ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯃꯃꯥ ꯑꯩ ꯁꯤꯅꯤꯡꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯛꯂꯨ ꯃꯄꯥꯟꯗ ꯐꯝꯂꯒ ꯑꯩꯁꯦ ꯀꯞꯄꯦ ꯀꯔꯤꯒꯤꯅꯣ ꯍꯪꯉꯦ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯔꯝꯗꯣ ꯍꯥꯏꯔꯦ ꯑꯩꯁꯨ ꯃꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯃꯥꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯎꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯆꯦꯆꯦ ꯍꯣꯏ ꯂꯥꯛꯑꯒ ꯑꯩꯕꯨ ꯊꯦꯝꯕꯤꯈꯤ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯃꯤꯅ ꯑꯍꯦꯟꯕ ꯊꯤꯖꯈꯤꯕꯗꯨꯕꯨ ꯀꯩ ꯍꯥꯏꯔꯨꯗꯣꯏꯅꯣ ꯑꯁꯨꯝꯅ ꯍꯥꯏꯗꯅ ꯋꯥꯗꯕ ꯁꯥꯔꯦ ꯍꯥꯏꯔꯒ ꯑꯁꯦꯡꯕ ꯃꯤꯅꯣꯛꯇ ꯅꯣꯛꯑꯦ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯍꯟꯗꯛꯇꯤ ꯆꯦꯜꯂꯗꯧꯔꯕꯅꯤ ꯀꯥꯏꯅ ꯍꯥꯏꯗꯣꯛꯎꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯅ ꯈꯜꯂꯦ ꯉꯁꯤ ꯑꯍꯤꯡꯁꯦ ꯅꯣꯡꯉꯥꯟꯕꯒ ꯅꯪꯅ ꯇꯥꯈꯤꯕ ꯄꯥꯎꯗꯣ ꯃꯪꯂꯥꯅꯤꯀꯣ ꯀꯥꯏꯅ ꯍꯥꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤ ꯍꯥꯏꯗꯅ ꯈꯜꯂꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯀꯥꯔꯕ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦꯕ ꯃꯃꯥꯁꯨ ꯑꯩꯒꯤ ꯏꯇꯧꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯕꯨ ꯈꯔ ꯊꯦꯝꯂꯒ ꯀꯣꯏꯕ ꯆꯠꯄ ꯈꯔ ꯄꯨꯕꯤꯌꯣꯅ ꯍꯥꯏꯔꯝꯕꯗꯒꯤ ꯏꯃꯥꯟꯅꯕꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯁꯖꯤꯕꯨꯒꯤ ꯄꯨꯔꯅꯤꯃꯥꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯨꯁꯤꯀꯣ ꯆꯠꯇꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅꯁꯨ ꯍꯣꯏ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ ꯀꯣꯏꯕ ꯃꯤ ꯂꯥꯡꯕ ꯃꯐꯝꯗ ꯌꯥꯝꯅ ꯆꯠꯅꯤꯡꯉꯦꯗꯅ ꯍꯥꯏ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯦ ꯁꯖꯤꯕꯨꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯦ ꯂꯥꯏꯐꯝ ꯑꯌꯥꯝꯕ ꯁꯨꯅ ꯆꯪ ꯑꯩꯅ ꯏꯁꯣꯔꯗ ꯀꯔꯤꯝꯇ ꯅꯤꯖꯔꯛꯇꯦ ꯑꯩꯒꯤ ꯑꯋꯥꯕꯁꯤꯗꯪꯗꯤ ꯀꯣꯛꯍꯟꯕꯤꯌꯣ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯣꯡꯃ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ ꯅꯨꯄꯤꯗꯣ ꯑꯩꯒ ꯀꯣꯏꯅꯕ ꯅꯠꯇꯦ ꯏꯃꯥꯟꯅꯕꯤ ꯑꯣꯏꯅ ꯇꯤꯟꯅꯕꯅꯤ ꯆꯍꯤꯁꯨ ꯑꯩꯉꯣꯟꯗꯒꯤ 3 ꯍꯜꯂꯤ ꯅꯨꯄꯤꯗꯨꯅ ꯑꯩꯁꯦ ꯄꯥꯝꯖꯔꯒ ꯂꯩꯕꯖꯥꯠꯅꯤ
ꯅꯪꯅ ꯅꯨꯄꯤ ꯌꯥꯝꯅ ꯊꯤꯡꯅꯤꯡꯂꯒꯗꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯈꯣꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯕꯗꯒꯤ ꯃꯉꯣꯟꯗ ꯆꯦꯜꯂꯁꯤ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯌꯥꯔꯛꯄꯗꯒꯤ ꯆꯦꯟꯕꯅꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯅꯨꯄꯤꯗꯨꯗꯁꯨ ꯑꯩꯒꯤ ꯈꯪꯅꯕ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯋꯥ ꯂꯣꯏꯁꯟꯅꯔꯁꯦꯅ ꯍꯥꯏꯔꯛꯑꯦꯗꯅ ꯍꯥꯏ ꯑꯗꯨꯕꯨ ꯂꯨꯍꯣꯡꯈꯤꯕꯒꯤ ꯃꯇꯝꯗꯤ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯩꯅ ꯑꯗꯨꯗꯤ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯑꯁꯨꯝꯅ ꯍꯪꯕꯗ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯌꯣ ꯑꯩ ꯋꯥ ꯂꯣꯏꯁꯟꯅꯕ ꯁꯤꯜꯂꯛꯈꯤꯒꯦꯅ ꯍꯥꯏꯔꯛꯑꯦ ꯑꯁꯨꯝꯅ ꯐꯣꯟ ꯑꯃꯨꯛ ꯇꯣꯏꯅ ꯇꯧꯔꯛꯑꯦ ꯅꯨꯄꯤ ꯑꯃꯗꯨꯗꯗꯤ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯀꯣꯜ ꯔꯦꯀꯣꯔꯗ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯊꯥꯔꯛꯑꯦ ꯃꯥꯅ ꯑꯩꯅ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯇꯠꯇꯅ ꯍꯥꯏ ꯐꯔꯦ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯂꯨꯍꯣꯡꯕꯅꯤ ꯑꯗꯨꯅ ꯖꯨꯟ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯟꯅꯔꯣ ꯑꯩ ꯀꯩꯝꯇ ꯈꯜꯂꯣꯏꯒꯦ ꯅꯪꯒꯤ ꯅꯔꯥꯜꯁꯨ ꯉꯥꯛꯄꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏꯅꯔꯦ ꯍꯥꯏꯐꯝ ꯊꯣꯛꯇꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯦ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯌꯥꯔꯦ ꯃꯥꯁꯨ ꯏꯕꯥꯅꯤ ꯄꯥꯎꯗꯤ ꯑꯗꯨꯝ ꯐꯥꯎꯅꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯂꯩꯕ ꯉꯝꯃꯣꯏꯅ ꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯐꯥꯎꯅꯔꯦ ꯖꯨꯟ ꯊꯥ ꯍꯦꯟꯗꯣꯔꯦ ꯑꯩꯅ ꯌꯥꯔꯣꯏ ꯈꯪꯂꯛꯄꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯄꯁꯦ ꯍꯧꯔꯦ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯥꯁꯨ ꯑꯅꯥꯕ ꯑꯩꯅ ꯆꯦꯜꯂꯨꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯅ ꯃꯣꯏꯒꯤ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯜꯂꯒ ꯌꯥꯔꯣꯏꯗꯕꯗꯨꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯟꯒꯦꯁꯨ ꯈꯟꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯅꯥꯕꯨꯁꯨ ꯊꯥꯖꯗ꯭ꯔꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯔꯨꯕꯒꯤ ꯑꯩꯅ ꯑꯔꯥꯟꯕ ꯇꯧꯗꯕꯅꯤꯅ ꯃꯣꯏꯁꯨ ꯇꯧꯔꯝꯂꯣꯏ ꯍꯥꯏꯗꯅ ꯈꯜꯂꯨꯕꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯐꯪꯍꯧꯔꯤꯕ ꯑꯋꯥꯕꯁꯦ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯊꯨꯒꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯪꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯑꯩꯉꯣꯟꯗꯗꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯁꯤꯗ ꯃꯌꯥꯝꯅ ꯀꯔꯤ ꯈꯟꯕꯤꯒꯦ ꯍꯥꯏꯕꯗꯣ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯗꯨꯒ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤꯗꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯎꯕꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯃꯇꯪ ꯃꯌꯥꯝꯗꯒꯤ ꯈꯪꯖꯒꯦ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯈꯔꯗꯤ ꯁꯥꯡꯉꯦ ꯅꯍꯥꯟ ꯃꯈꯩ ꯎꯝꯗꯨꯅ ꯊꯝꯂꯛꯄ ꯃꯌꯥꯝꯗꯣ ꯃꯤꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕ ꯐꯪꯍꯟꯕꯒꯤꯗꯃꯛꯇ RR ꯁ꯭ꯇꯣꯔꯤꯒꯤ ꯆꯦꯅꯦꯜꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤꯁꯦ ꯁꯣꯏꯗꯅ ꯍꯥꯞꯄꯤꯔꯛꯎ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯏꯕꯤꯔꯛꯏ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯋꯥꯔꯤꯁꯤ ꯍꯥꯞꯆꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯁꯣꯛꯀꯗꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯂꯥꯟꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯞꯆꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯁꯤꯒꯨꯝꯂꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩ ꯅꯝꯕꯔ ꯑꯃꯈꯛꯇꯪ ꯍꯥꯏꯖꯔꯝꯒꯦ ꯃꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯣꯝꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯅꯝꯕꯔ ꯑꯗꯨꯗꯤ 9774505165 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯄꯥꯎ ꯐꯥꯎꯖꯟꯕꯤꯔꯛꯑꯣ ꯋꯥꯆꯦꯞꯇ ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯥꯞꯅꯤꯡꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯑꯗꯣꯝꯒꯤ ꯐꯣꯟꯒꯤ ꯅꯣꯠꯁꯇ ꯏꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯄꯤ ꯄꯦꯁ ꯇꯧꯁꯤꯟꯗꯨꯅ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯐꯔꯦ